ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯍꯨꯏꯒꯤ ꯃꯆꯥ ꯁꯅꯥꯇꯝꯐꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯕꯨꯛ ꯇꯞꯄ ꯈꯨꯟꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯈꯨꯜꯂꯥꯛꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯉꯥꯂꯩꯃ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯉꯥꯂꯩꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯁꯥ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤ ꯃꯉꯥꯂꯩꯃꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯤ ꯃꯉꯥꯂꯩꯃꯕꯨ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯗ ꯁꯣꯛꯂꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯣꯡꯃꯇ ꯃꯍꯥꯛꯀ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯃꯉꯥꯂꯩꯃ ꯃꯌꯨꯝꯗ ꯀꯅꯥꯒꯁꯨ ꯄꯨꯟꯗꯅ ꯃꯊꯟꯇ ꯂꯩꯕꯗꯨ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯁꯨ ꯑꯉꯥꯡ ꯑꯇꯩꯒꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯀꯩꯗꯧꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯕꯣ?" ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯂꯩꯃꯒꯤ ꯃꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯗꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯃꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯃꯆꯥ ꯃꯉꯥꯂꯩꯃꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯥꯕꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒ ꯏꯇꯥ ꯏꯇꯥ ꯇꯧꯗꯨꯅ ꯁꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯗꯤ ꯃꯉꯥꯂꯩꯃꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯣꯟꯅ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯀꯔꯤ ꯇꯧꯔꯦ? ꯑꯗꯨꯗ ꯀꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯨ?" ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯣꯏꯄꯥꯕꯨ, ꯑꯩ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯠꯇꯅ ꯍꯪꯂꯤ꯫ ꯑꯩ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯋꯥꯍꯩ ꯂꯩꯔꯛꯇ꯭ꯔꯦ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯜꯂꯥꯛꯄꯤꯗꯨ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯑꯅꯤ ꯆꯦꯟꯊꯔꯛꯏ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯐꯤꯖꯤꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯕ ꯃꯇꯧ ꯑꯁꯤ ꯃꯥꯁꯨ ꯌꯦꯡꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯣꯅꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯌꯦꯠ ꯑꯄꯟ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯅ ꯆꯥꯅꯕ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯍꯩꯉꯥꯟꯗꯨ ꯑꯗꯨꯗꯨꯝ ꯁꯦꯝꯕꯤꯔꯨꯆꯣ." ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯗ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯃꯆꯥꯅ ꯄꯥꯝꯖꯕ ꯍꯩꯉꯥꯟ ꯁꯦꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯃꯥꯁꯨ ꯁꯤꯡ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯆꯍꯤ 8 ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯆꯪꯂꯛꯂꯤꯕꯗꯨ ꯂꯥꯞꯇꯛꯅ ꯃꯉꯣꯟꯗ ꯄꯩꯌꯥ ꯁꯤꯔꯒ ꯂꯩꯔꯤꯕ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ?" ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯗꯥꯗꯥ, ꯏꯃꯥ ꯏꯆꯥꯁꯦ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯏꯅꯦꯝꯅ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯇꯥꯗꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯪꯖꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫
Khulakpa Tomchauna nupi aduda onsilaga tapna asumna hanglaklammi. Ibemagi mingna kari kauba. Madu tabada nupi aduna asumna khumlaki. Dada, nachangi mingbudi asangmi kauje. Khulakpa Tomchau nupi adugi tusonma sonaba matau aduda nungaijaramdi maram aduna Khulakpa Tomchauna nupi adubo mayumda leiba yarammi. Mahakna nupi aduga macha aduga leinaba makhoigi awang sangoi aduda phaklong khajinduna mama macha adu leinaba sembirami. Tasenadi asangbi araiba nupi ama nate mahak asi chahi lising kaya suraba lamui amana olma nupini. Mahaki macha nupi Sanatamphaso araiba angang nate mahakso mamagumna nauriba lamhui angangni. Asangbina taibangmi saduna nupa amaga luhonglaba tungda phangjaba machani Sanatampha. Adubu nupa aduna asangbi amadi machanupi Sanatampha makhoi anisi lamhuini khanglakpadagi. Nupa adugi imung manungna asangbi amadi machanupi Sanatampha makhoi anibu hatnaba honarakpadagi. Asangbina madu khanglaktuna machanupi Sanatamphabu puduna mafam adu thadoktuna jelakpani. Aduna Asangbina Khulakpa Tomchaugida changjapam nijakhibani. Khulakpa Tomchauna makhoibu changjapam pirabada Asangbidu ngamkhai leitana haraujarami. Asangbina macha Sanatamphaada onsilaga asumna hairai. Imagi sana, ima wahigi. Aikhoi mafam asida changjapam lauraga leiribani. Aduna kanadasu nahak lamhuini haiba yadeko. Nahakna madu hek hairuraba. Makhoina aikhoibu soidana hatuk pikidoribani. Aina hairibase kaunuko. Sanatamphaso mamana adumna hairakpa aduda kanadasu haidokloi haibagum mangaktu nomlaklami. Madu ubada Asangbina machaba nungsina mathada konsenbirami. Asangbi amadi machanupi Sanatampha makhoi anina Khulakpa Tomchaugi yumda changjapam lauduna leiba numit adudagi hauna. Sanatamphaga Khulakpagi machanupi manga leimaga angang anidu nungsi sanana loinaduna sanarami. Madu uraga Khulakpa Tomchau amadi mahaki nupi Khulakpi anidu maithong makalamjarami. Nongmagi numita Sanatamphaga manga leimaga angang anidu sanaminaduna leiba uraga Khulakpa Tomchauna magi nupida onsilaga asumna hairai. Nupi, ija manga leimase. Ija Sanatamphaana yum asida leibadagi matomta nungsuk nungjanaduna leibado tawdre. Mana harau leibasi uraga aigi wakhalse nungainihi. Mapuroibagi wadu tabada Khulakpi aduna asumna khumlai. Nangta nate, moi babu aisuni. Ijana asumna leibasi uraga wakhalse khara netai. Khulakpa Tomchau machanupina Sanatamphaga sanaribadu yenglaga noklaga nupida onsilaga asumna amu hairaklammi. Mama, ija Sanatampha luna tawbiyu. Mahaksu aikhoina hek pokjaba ichamangni haina khangadabani. Asi haiduna matai manau anidu angang anidugi maramda wari watai kaya tawrammi. Asumna matam khara haukhre. Khulakpa Tomchauna sillaga asangbigi yongkham amasu chanbirami. Asangbina anaba matamda Khulakpa Tomchaugi nupigi thabak inkhangda mateng pangbirami. Khulakpi adusu Asangbina asumna mateng pangbiba aduda haraujarami. Asumna asum lairakpana Asangbi mama machana Khulakpa Tomchaugida lairaklibasi chahi ani phajilaklammi. Matam aduda khangaudana manga leimadu ana layong khangdana naba hauraklammi. Manga leimagi masadu yamnasu sontharami. Kuchu taiphetarami. Manga leima masadu nongmagi asum sontharakpana makhong thangduna chatpa phauba ngamsilaklamdi. Khulakpa Tomchaugi nupido machagi ison sonba phibam adu yengba ngamda makhoigi yumgi yenakhada kaptuna leirami. Tanja aduda Khulakpa Tomchauna magi nupibu thirakpada yenakhada kaplaga leiribadu thengnarami. Madu ubada Tomchauna magi nupigi manakta sangsilaga asumna hairai. Nupi, aina nangbu koithi thiri aduga nangna sida amuk kaptuna leire. Khulakpa Tomchaugi nupidu mapi taithokna asumna khumlai. Makhoi pabo, ai ichagi matawase yengma ngamdre. Imungda aina kappadi
ꯏꯆꯥꯅ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯌꯦꯅꯈꯥ ꯑꯁꯤꯗ ꯊꯣꯛꯂꯒ ꯀꯞꯂꯤꯕꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯩ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯆꯠꯂꯨꯒꯦ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯅꯔꯨꯒꯦ꯫ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯁꯔꯨꯛ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ꯫ ꯑꯉꯥꯡ ꯑꯗꯣ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ, ꯆꯠꯂꯣ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯗ ꯂꯩꯍꯧꯋꯤ ꯇꯥꯕꯗ ꯇꯍꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯕꯁꯨ ꯃꯍꯥꯛꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯇꯁꯦꯡꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯃꯁꯥ ꯑꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯁꯤꯗ ꯃꯪꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯊꯨꯅ ꯆꯠꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯊꯨꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ, ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ? ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜꯂꯥꯛꯄ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯈꯔ ꯂꯩꯔꯤ꯫ ꯑꯩꯅ ꯍꯦꯛ ꯁꯪꯕꯒ ꯅꯈꯣꯏꯒꯤꯗ ꯆꯠꯊꯣꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗꯣ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯃꯉꯥꯂꯩꯃꯒꯤ ꯃꯁꯥꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯃꯉꯥꯂꯩꯃꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯅꯝꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜꯂꯥꯛꯄ, ꯅꯆꯥꯅꯨꯄꯤꯒꯤꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤ ꯃꯌꯥꯡ ꯀꯪꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯊꯥꯕꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ, ꯈꯨꯜꯂꯥꯛꯄꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯞꯇꯨꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗ ꯃꯆꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯥꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯥꯏꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯝꯕ ꯑꯣꯖꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯝꯕ ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜꯂꯥꯛꯄ, ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯔꯥꯏꯕ ꯂꯥꯏꯌꯦꯡ ꯄꯊꯥꯞꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯌꯦꯡ ꯑꯗꯨꯒꯤ ꯀꯥꯡꯂꯣꯟ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤ꯫ ꯑꯩꯕꯨ ꯇꯥꯛꯄꯤꯔꯝꯕ ꯑꯣꯖꯥꯅ ꯀꯥꯡꯂꯣꯟ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯇꯥꯕꯨꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯃꯗꯨ ꯐꯪꯕꯒ ꯑꯩ ꯃꯤ ꯊꯥꯔꯛꯀꯦ, ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯅꯥꯇꯝꯐꯥ ꯑꯗꯨ ꯃꯇꯣꯝꯇ ꯈꯨꯜꯂꯥꯛꯄꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯝꯐꯥꯅ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯕꯣ, ꯃꯉꯥꯂꯩꯃꯗꯣ ꯃꯁꯥ ꯐꯔꯕꯣ? ꯑꯩ ꯏꯇꯣꯝꯇ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯐꯠꯇ꯭ꯔꯤꯕꯣ? ꯁꯅꯥꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯤꯒꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤꯗꯨ ꯐꯤꯖꯤꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯁꯅꯥ, ꯅꯅꯥꯎꯗꯣ ꯃꯁꯥ ꯏꯐ ꯐꯒꯠꯇꯦ꯫ ꯃꯥꯅꯁꯨ ꯅꯪꯇꯕꯨꯅꯤ ꯁꯣꯜꯂꯤꯕ, ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯁꯥꯟꯅꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯤꯗꯨ ꯌꯦꯅꯈꯥꯗ ꯁꯤꯡꯇꯦꯛ ꯁꯤꯡꯗꯥꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤꯗꯨ ꯌꯦꯅꯈꯥꯗꯒꯤ ꯁꯤꯡꯇꯦꯛ ꯁꯤꯡꯗꯥꯡ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯄꯟꯊꯗꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯆꯠꯈꯤꯔꯝꯃꯤ꯫
ꯑꯃꯥꯏꯕꯤ ꯇꯃꯨꯗꯨ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯍꯦꯛ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯂꯥꯛꯄ, ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯤ ꯐꯪꯂꯦ, ꯑꯗꯨꯕꯨ ꯑꯔꯨꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯤꯕꯗ ꯂꯨꯒꯗꯕ ꯄꯣꯠꯂꯝ ꯑꯃ ꯌꯥꯎꯔꯤꯅꯦ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧ ꯑꯃꯥꯏꯕꯤ ꯇꯃꯨꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯄꯣꯠꯂꯝ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯖꯒꯦ"꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯄꯣꯠꯂꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯝꯍꯨꯏꯅ ꯑꯣꯟꯕ ꯃꯤꯒꯤ ꯊꯝꯃꯣꯏ, ꯃꯗꯨ ꯐꯪꯗ꯭ꯔꯒꯅ ꯂꯝꯍꯨꯏꯒꯤ ꯃꯀꯟ ꯑꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯅ ꯑꯣꯟꯕ ꯃꯤ ꯍꯥꯏꯗꯨꯗꯤ ꯀꯔꯥꯏꯗ ꯊꯤꯔꯨꯅꯤ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯃꯨꯗꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯝꯂꯒ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯗꯨꯗ ꯁꯅꯥꯇꯝꯐꯥꯅ ꯌꯦꯡꯊꯔꯒ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯍꯥꯟꯅꯗꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯇꯝꯐꯥꯗꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯍꯨꯏꯒꯤ ꯃꯃꯩ ꯑꯗꯨ ꯊꯤꯟꯗꯣꯛꯇꯨꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯂꯩꯔꯤ꯫ ꯀꯥꯟꯅꯗꯦ, ꯁꯅꯥꯇꯝꯐꯥ ꯑꯁꯦ ꯎꯃꯪꯗ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯍꯦꯛꯇ ꯍꯥꯠꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯃꯥꯏꯕꯤ ꯇꯃꯨꯗ ꯍꯦꯛꯇ ꯁꯤꯟꯅꯔꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ, ꯏꯄꯥꯒ ꯉꯁꯤꯗꯤ ꯎꯃꯪꯗ ꯆꯠꯂꯨꯁꯤ꯫ ꯎꯃꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕꯁꯤꯡꯗ ꯑꯊꯨꯝ ꯑꯍꯥꯎ ꯍꯦꯛ ꯍꯦꯛ ꯄꯤ꯫ ꯉꯁꯤꯗꯤ ꯏꯄꯥ ꯏꯆꯥꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯂꯧꯔꯨꯁꯤ"꯫ ꯁꯅꯥꯇꯝꯐꯥꯗꯤ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ, ꯑꯗꯨꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕꯗꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯇꯝꯐꯥꯅꯁꯨ ꯌꯥꯔꯕ ꯑꯗꯨꯗꯗꯤ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯁꯅꯥꯇꯝꯐꯥꯕꯨ ꯑꯅꯛꯄꯗ ꯂꯩꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕ ꯇꯨꯡꯗ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯁꯅꯥꯇꯝꯐꯥꯕꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯝꯐꯥꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯟ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯕꯣ"꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯁꯅꯥꯇꯝꯐꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯁꯥꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯄ ꯊꯥꯡ ꯁꯣꯔꯤꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯝꯐꯥꯗꯨ ꯀꯤꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧ ꯃꯈꯨꯠꯅ ꯁꯣꯔꯤꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯁꯅꯥꯇꯝꯐꯥꯒꯤ ꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥꯇꯝꯐꯥ ꯑꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯀꯞꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯅꯨ ꯍꯥꯏꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯗꯨ ꯁꯅꯥꯇꯝꯐꯥꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯕꯤꯗꯅ ꯇꯣꯝꯆꯧꯅ ꯁꯅꯥꯇꯝꯐꯥꯒꯤ ꯊꯕꯥꯛ ꯑꯗꯨ ꯍꯣꯒꯥꯏꯔꯒ ꯁꯅꯥꯇꯝꯐꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯐꯛꯀꯠꯂꯝꯃꯤ꯫ ꯅꯧꯔꯤꯕ ꯁꯅꯥꯇꯝꯐꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯁꯅꯥꯇꯝꯐꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯥ ꯑꯅꯤ ꯑꯍꯨꯝꯅ ꯀꯨꯞꯁꯤꯜꯂꯒ ꯎꯔꯤ ꯋꯥꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯃꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯥꯏꯕꯤ ꯇꯃꯨꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯕ ꯂꯝꯍꯨꯏꯅ ꯑꯣꯟꯕ ꯃꯤꯒꯤ ꯊꯃꯣꯏ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯂꯦ꯫ ꯏꯆꯥ ꯃꯉꯥꯂꯩꯃꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯇꯝꯐꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯃꯉꯥꯂꯩꯃꯒꯤ ꯍꯤꯗꯥꯛ ꯀꯟꯅ ꯁꯦꯝꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥ ꯁꯅꯥꯇꯝꯐꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯑꯁꯪꯕꯤꯗꯨ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯁꯨ ꯃꯆꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯆꯥꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯀꯧꯕꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯪꯕꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯆꯥꯕꯨ ꯊꯤꯅ ꯊꯤꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯔꯤꯕꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯀꯞꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯕꯨ ꯊꯤꯕ ꯐꯪꯗ ꯑꯁꯪꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ
Matam khara haukhri. Amaibi tamuna sembibi hidak adu thakpadagi Mangalaimaigi masado tapna tapna phagalaklammi. Machana masa mau ting ting laurakpadu uraga khulakpidu ngamkhai letana haraujarami. Asomdana asangbidu macha kaina maichakna chagani thakani haiba kawba makhai kaptuna angawbi amagum leirami. Nongmadi hanagi hamu matawgum asangbidu ukhong amada nga thaduna kaptuna leirami. Asangmina tawriba mataw aduda sumana sanaraga leiriba Mangalaimana urami. Mangalaima masada karigino khangde asangmina adumna kappadu uraga yamna nungaijaramde. Maram aduna Mangalaimana asangmigi manakta changlaga asumna hairai. Idomcha, karigi kapino? Asi haiduna Mangalaimana mahaki apikpa makhut macha aduna asangmigi tarakliba mapi adu taithoklammi. Asangbi masada Mangalaimana thenglakpa matamda karino khangnaba ithin ama phaurammi. Madu masada chingnaba phauraklammi. Asangmina masada phauriba chingnaba adu koknaba haidana Mangalaimagi khudang mihung adu paiduna yenglami. Matam aduda asangmina khangli Mangalaimagi masada huliba mihul asi macha Sanatamphagini haiba. Asangbi mamitagi mapidu atat akham leitana chentharaklammi. Matam aduda khulakpa tomjogi nupidu imungdagi thoraklaga macha Mangalaimabu imungda kausilami. Mangalaimaso mamana kauba aduda imungda changkhirami. Mangalaimana changkhraba matung asangmigi mamit adu ikana ngaksangang ira chelaga machinda asuna sonjay. Nachabu kannaba hotnabada ichabu thawai manghanba. Mama ai lei haibase kawga sai. Aina kaidauba ngambagi haibado khulakpa nahaki nafamda utke ko. Asangbi achamba lamhui nupi nati. Tunglomchat amadi manglomchat yengba ngamba nupini. Mahak icham chamna leithokluba aduda khulakba tomchawna khudongchaba lawkhibani adubu asangmina machaba mataw karamna hatkhiba amadi hatlibagi maram mayam adu mami uisinduna munna yenglami. Matam aduda asangmigi mamita khulakpa tomchawga amaibi tamuga sanakhiba wari adu uraklami. Madugi tungda khulakpa tomchawna macha Sanatamphabo hatkhiba adu su uraklami. Madu ubada asangmidu mamitagi mapi chintharami. Asangmi mamito tapna panglaga machinda asumna sonjay. Imagi sana imani ichagi laman soidina singani. Ichabu minusi leita hatkibada makhoi pumba hamata lena tharo. Asum tauna numi adugi numidangda amaibi tamuna tumlinge matamda amaibi tamugi phamangda asangmido mahaki asengba lamhui ama oibagi saktam aduda leptuna amaibi tamuda munna yengduna lei. Matam aduda amaibi tamudu mikap thoraklami. Amaibi tamu mikap tholakpada phamangda lamui ama lairibadu ubada masado humang anapi kanglami. Kimandana masado wangang maphawa ngamlamdi. Amaibi tamu masado kimanbana masado laiwatin wagi wakhanka kawkhirami. Masado phamung machida tasinduna lairami. Amaibi tamugi adugumlaba mataw adu ubada asangmina noklaga asumna hairai. Amaibi ngasidi nahaki aroiba haibado oiregani. Asi haiduna asangmidu amaibi tamu bitamna songsilaga amaibi tamugi masadu mahaki khujin asangma aduna khotatlami. Mikup aduda amaibi tamugi aroiba oikhirami. Mathangi numita amaibi tamudu phamungda masak khangdaba sana hatlamle haina khul aduma wawa launarami. Madu tarubada khulakpa tomchawdu masado ipapa khatna imung lamyaida hangat handa koicha chatuna leirami. Khulakpa tomchawna hangat handa chatpadu ubada magi nupina mapurebada onsilaga asumna hairai. Moi babo karino imung lamyai sida hangat handa koicha chatuna leiribasibo. Khulakpa tomchawna magi nupigi wadu tabada asumna khumlai. Nupi amaibi tamudo phamungda sana halamle haibado taraba natro madugi khalibani. Khulakpa tomchawgi nupi adu magi nupagi wadu tabada ngakna asumna hairai. Mana siraga moi babongna waribane karigi. Khulakpa tomchaw magi nupigi wadu tabada mahakna Sanatamphabo hatkhiba amadi
Sana Tampha asi achamba angang natti lamhui machani hainasu magi nupida tamlami. Madu tarubada khulakpa Tomchaugi nupidu ngakpana kari haini haiba phauba kaukirami. Khulakpa Tomchauna magi nupida onsilaga asumna hairai. Nupi, asangmina aikhoibusu soidana hatlani. Aikhoigi chenpham leiroi. Khulakpa Tomchaugi nupidu magi nupagi wadu tabada ipa pakhatna magi nupada yenglaga asumna hairai. Nate, moi babong, inaw asangmida aikhoibu ngakpiyu haijabana pharoidro. Moi babuna karigino adu tamthiba thabak adubu tawbiruriba. Haujikpu karino aikhoina tawgodoribasibo. Khulakpa Tomchau sor sangna hondoklaga asumna khumlai. Nupi, ichagi maina kanmana ai afafata karina amata khantharudre. Haujiti aikhoigi aroiba matamado ngaiba tabani. Asi haraga Khulakpa Tomchau do tumina leikhirami magi nupi adusu wa amata ngangda kari thoklaba khanduna tumina leikhirami. Asum tauna matai manau anidu numit taba ngaiduna leikhirami. Numit hek takhibaga khulakpi matai manau adu changan chaduna ngantana tumba changkhirami. Ahingda makhoi anina mikap tholakpa makhoigi phamangda asangmidu mamaina mi oiraga masana lamhui oiraga leptuna leirami. Madu urabada matai manau anidu wangang maphawa ngamlamdi. Khulakpa Tomchaugi nupina tumliba machanupi manga leimabu chena konsinbirami. Madu uraga asangmina sauna asumna hairai. Nachabuna nachaoina khanba. Migi machabuna machaoina khanma ngamdaba. Nakhoi animak ngasi aigi khutta aroibu oiragadabani. Asi haiduna asangmina matai manau anidu tamna songsillaga magi asangma khujinna makhoi anibu khotatlami. Mikup aduda makhoi anigi aroibu oikhirami. Asangbi matai manau anidu hatpa loirabada mahakna lauriba taibong miyoibagi saktamda amuk hanjilaklammi. Aduga tumliba manga leimagi mamaida nanbiduna asumna hairai. Imagi sana ngasidi ichabu imana aikhoigi lamhui mayamgi leifam lamdam aduda imani ichabu puduna chatlagi. Asi haiduna asangmina tumduna leiriba manga leimabu pamkhatlami aduga mafam adu thadaktuna chatkirami. Asangmina manga leimabu poraga asum puduna lakpana umang amagi manungda leiba surung amada changlami. Surung adugi manungda asum changlagadi tonganba taibang ama lamhui kayana taibang miyoiba onduna leiba mafam amada tarami. Asangmina mafam adu yawbada mafam aduda leiramliba lamhuina onba miyam aduna asangmida sauna yengmasu yauri. Asangmibu ubada harawbasu aduma yauri. Madudagi amuk asangmina poriba angang adu ubada mayam adu angang aduda amuk mamit thamnarai. Adubu asangmidi makhoi mayam aduda samji khaiduna kanano ama kana thiri. Asangmina thiriba mi adu atai kanasu natti lamhui mayam adugi luchingba purin oriba tathotpuni. Tathosu asangmina mabu thiribadu khangladuna wangtak tauba phambak ama leiriba aduda leplaga asangmida onsilaga asumna lauraklammi. Asangbi nahakna aibu thiribado kari maramgino. Asangbi khonjel adu tabada khonjel adugi maikaida onthokuna yenglammi. Matam aduda tathot leplaga leirambadu ubada asangbi tathoki mamangda sensinduna asumna hairai. Luchingbi aigi chabu mama aigi phamda amukta sinabiyo. Asi haiduna asangbi hingna kaplammi. Asangbigi matau aduda tathotna manga leimagi khudang mihul adu paiduna yenglammi. Tathot nokfe tawduna asangmida onsillaga asumna hairai. Asangbi kapkanuse nangina sa aina soidana nangina phamda sinagani. Asi hairaga luchingmi tathotna manai kharada thuna manga leimabu makhoigi kanasu changba yadana thamliba ising chaibi aduda tinglucho haina hairammi. Luchingmi tathotki yathang phanglabada manai kharana manga leimabu ising chaibi aduda puraga tinglammi. Manga leimadu ising chaibi aduda numit 8 ni tinglabagi tungdadi manga leimagi masada lotuna leiramba Sana Tamphagi thawai adu saphonglaklammi. Madugi tungdagi Sana Tamphagi thawai aduna manga leimagi thawaiga tinaraba tungdadi manga leimadu tapna
ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯛꯇ ꯑꯁꯨꯝ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯃꯉꯥꯂꯩꯃꯒꯤ ꯃꯁꯛꯇꯒꯤ ꯁꯅꯥꯇꯝꯐꯥꯒꯤ ꯁꯛꯇꯝꯗ ꯄꯨꯔꯥ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯂꯩꯃꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯒꯤ ꯊꯋꯥꯏꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯥꯡꯈꯤꯕꯒ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯇꯤꯡꯂꯝꯕ ꯁꯅꯥꯇꯝꯐꯥ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯆꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯝꯍꯨꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫